Communist Party of India की General Secretary Dhirajana luchingba team amana ngasi India की President Droupadi Murmu ga unnaduna point taragani thoi yaoba memorandum ama pishinkhre memorandum aduda palliba points singi manungda tongan furup singi MLA pumnamak soifadana Manipur Legislative Assembly ki session yauhanbiyo Manipur da thuba matamda mahusagi punsida hanjalhanbiyo lamdam asigi political party sing CSO sing puna phaminaduna wari sanaraga irang asi loishinaba honabagi tangai fadabalai maikei khudingmakta khulai thadoknaba khongthang lokhatpa changi maikai naiba mideng thadoktuna irang asina maram oiraga lanchenarak singidamak relief and rehabilitation gi special package PBU irang asina maram oiraga sokhalabas singidamak hingnabagi lambi PBU mara leiba sing phagatuna matik chaba chairak PBU mahusagum mahiloisang sing mahitamba yahanbiu amade internet service ta thamliba thingba se lauthokpiu nupi singi safanabagi damak khongthang lokhatpiu Mathau taba hidak langthak sing marang kaina phanghanbiyo irang asigi waroi sen purakna ba khonabada achoba thodang loriba activist journalist amadi intellectual singi mathakda state administration a laukhaliba FIR sing atuba matamda handokatabani haibana chingba wafam sing yauri